Kuki khulai paiba singna maitai singda onsinduna mute minei chatharakpana makhoigi mathakta chinjaki lan tauba mathau tabana kaksing lamkhaida lamkhai ngakpagi thaugai ase chatharakpani haina langsai thaunagi convener Khetri Rasefna fongdokre ngasi kaksing lamkhaida Chandel Naga People's Organization CNPO gi luchingba sing yauduna pangthokiba paumi singa unaba amada Rasefna haiki manipurda kuki militant singna afaba makhalgi nongmai amadi khusu khlai paiduna Kaksing district suknu amadi serauda leiba maitai micham singda onsinduna haukiba me kunipanda nongmai kapsilaktuna hatpa amadi yumkai kaya mai thaduna mute minai chatharaki nongmai amadi khusu khlai paizidaba maitai micham singdi lan tauba oina lamkhai ngapagi thabak ase lokhatuna kuki singda chana thaknaba polam sing yauhandanaba thabak ase chatharakpani fongdoke Megi tang kunipandagi koi sumunda songnagi balan sigi matunga laiba irang mayam si tangdu laitaba laitabana maram oiraga kaksing lamkhaida koina lamkhai ngakpa haidana koi kaksing gi ima event sininaw mayam ama tholaga lamkhai ngakpa siga koina tawderiba khawdang si Sam rifle maram chadana chatpa matamda koina thingba ga mori romda natraga tenopal lomda laiba kuki sing sida koina chana thaknaba mayam si yohandana bagi damakta koina check adana tawraga koigi Samdel amadi tenopal da laiba koigi naga sininaw sing sida moigi khatang yohanba moiga koiga relation phajana thamba aduga kuki sing sida koina awaba kitang piba karigi no haibada koi moidi khulai paibani akoidi khulai idona paidana lairamba misam maitai mayamda moina attack tawrapodagi koi khulai kakana natana koi sinjaki oiba koi moigi mathak lan ama tawdaba yade haiduna khallaga koi kaksing lamkhai sida lakjabani Part of Assembly ki President ke Yaima Maring na hai Naga amasung maitai furup ani si ichil inaw ni haiba si puwari na khudamni aikhoi kaidong nungda kaina basu yaroi kaksing lamkhai da kaksing gi miyam na lamkhai ngakpagi thabak tawriba asida maru oina Chandel amadi Technopol da khundariba Naga singda awaba piba asi yaragadi tawbiganu haiki Manipur da khundaminariba aikhoi pumnamak augiba metang ahumdagi thokaningdaba thodo ama tholaktuna ngasiga pana numit chamaga traga nithoi mimukse aikhoi pumnamak awaba khangminari awaba khanglingai tanja talakasida hoidok hendbanga naga haiba Manipur da khundariba dati asina kuki amasung maitai isnau singa bhap tanadaba amadagi hada sunaba thokiba mayam asibu mataw karmaina tawraga solution purakpa yagadra haibagi damakta ngasi phauba naga aikhoi pumnamasu angamba thakta honnaduna lagli hochu honnakigani Chandel Naga Women Union ki President Joyrita na haiki Chandel amadi Technopol District ki Naga singna athu akai gi ana ayeki amadi office ka na chingbagi sathok sasin tawbada kaksing lamkhai da kaksing gi miyamna lamkhai ngakpagi thabak sathabada check tawba amadi pochei lauthaduna yengba tawbana maram oiraga khudong chadaba kaya mayuknari yarabadi Naga singi damak ngasidagi hauduna check tawduna awaba piba si tokpiro haina appeal tawki Aku sukai bangmi ama oina. Aku gi awa anang nungai taba mayam si urapa matam dadi marak tadi yamna wakhan picture wakhan nungai te yam pen jade. Aduma orasu hoi tai bangmi ama oini banina ai se mi ama gi sakdam laurga mi loina makse ai ni haina haiba yadabina masam masagi aningba apamba leiba maramna masi aikoi Chandel district ta haibu hai seradi moina aikoina thoglakpada Chandel district ki missing na chathok chajin se yamna wai maramde aikoina yumdagi infanta na chatse infanta station tawraga leiba se hojikandi pak yadrabni na ayamba office ta leiba khangde thabak shuba khangde prikrak se ayamba yumda hanagabni yumdagi moina office ta na chatlakpa matam so masigi mafam sida yamna nungai taba gari khambiraga check tawbiba adagi Aadhaar check tawbiba adu da khakta da sunate moina makhoibu kumhallaga potchei check tawba adana taraga su kari kari yawbra gari manungda yengsinba khotpa tawbase maraktadi aikoina yam emergency ona chatpa matamdadi yamna nuaitaba yam pendaba yam khawi Kaksing Laithago Leikai digi lamkhai ngaklibi nupi amana fongdorakpada Naga ichil inaw singda awaba piba kaksing gi miyamna su pamjade adum oinamak kanano haiba khangdabana adarna chingba sek tawduna masak khangdoknaba section thorang lokhatnaba honabani haiki Hadi koiriba irang megi tang ahumdagi tholaliba irang asida Manipur da tangdu laita daba
ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕ ꯄꯣꯠꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯑꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯉꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯆꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯌꯥꯝꯅ ꯆꯦꯛꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯇꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯗ ꯑꯩꯈꯣꯏ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯅꯠꯇ ꯑꯣꯏꯗꯕ ꯋꯥꯈꯜ ꯈꯟꯕ ꯅꯨꯡꯁꯤꯅꯗꯕꯒꯤ ꯂꯥꯛꯄ ꯌꯥꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯣ ꯄ꯭ꯔꯖꯥ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯃꯤꯗꯨ ꯃꯤꯁꯛ ꯃꯤꯁꯥ ꯈꯪꯗꯕꯅꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯨ ꯂꯧꯈꯠꯇꯕ ꯌꯥꯗꯕꯅꯤꯅ ꯂꯧꯈꯠꯆꯕꯅꯤ CNPOꯒꯤ President R.D. David Voyesna hai Naga Tariba Chandel amadi Tengnoupal District mafamsing asi tangdu leitana leiri miyamna lanfamni haina lobigano amaga tatok tasin tawduna wakhal taminabana manglomda punna satminnabagi khongthang amani aikhoi masal amana amagi pochai puthok pusin tawnabada athingba thamnaroi si haike matung manau dadi amasu ajet palaitna chamena se haibagi yanaba se yam harawe haina phongdok janingi agasi tilliba khoigi ima iben khoina makhoigi apambasu phongdok khre akhoina apambasu pamdabasu animak phongdoraga khoi yanaba se mamangda chatnangai ni haina khalli way forward ni haina khalli aduga ima ben khoigi taba kanda yam nungsibasu wasu phothoke duga hekna muka appeal tawjabadi akhoi naga tichan khoi maitai gi laibakta luhongbasu yam lairi aduga maitai gi tichan khoi su natraga maitai nupana akhoi naga chandel dagi tenopal dagi lawbasu yam lai chingdadi dum pulakna laiminne nang maitai ni ai khoi naga ne haibisu khoi karisu leite asi phawba chandel da lagro noi maitai gi dukan su laigani thabak suba uja tawba business tawba mi yam lairi aduna khoi hodokna chandel se war zone ni haina haibigano khoi peacefully lairi chapigarong da gan han thokiba natraga sugnu ga chapigarong da gi trader khoi gi awa badusu sugnu rom da gi chinnau khoi na sutabi suno khoi lai minna bane asidagi kakchinglam khai da gi khoi na yanaba gum sugnu da su sumaina yan nangai gi khoi singani